ngasi gi maru ba pauda Barak Spring Festival Chief Minister N Birena Senapati da Hotokre Senapati District Sakut Hanaba Lupa Crore Sani Anigi package Piragani Hina Chief Minister na Lautokre Lafudagi Fiber Putonaba Center Mangasi Industry Minister T.S. Biswazina Lampedaleba CSIR Branch Laboratory da Hangdokre Amasung Lam Koiba Singi Polling Sing Sinba Yabama from Mayam Amalerebasu, Mahausa Laramina Tambira Makal Kaitaleba Asikal Hodrabadi, Kana from Leroi Haina Forest Minister T.I. Siam Kumana Fongdokre. Kurumzari, ISTB ki Pawmi Yang Tabiriba Singbo Taram Oksari. Maruiba Pawu Sandok na Pizari. Chief Minister Nong Tombon Birena Office Parapagi, Senapati gi Ahan ba Kongsak na ngasi, numit nini sa tagadaba Barak Spring Festival, Senapati gi Mini Stadium da Natki, Zago Isay Kiyaga Loina na Hawdokre. Senapati District Sakot Hanaba Lupa Crore, Sani Anigi, package Piragani Hana Chief Minister na Lautokre. Senapati gi Miyam Chief Minister Bu Haraw Tayam na okay, Naga People Organization na Sinba Tharama Sigi Hawdokpada Deputy Chief Minister Yunam Joy Kumar. Tribal Affairs Minister NKSC, PISED Minister L. Diko, Parliamentary Secretary Singh, MLA Singh, NPOG President Moses Kamba, Amadi Naga Civil Society Organization Kayagi, Lusingba Singh Su Saruk Yaki. Barak Turel Senapati District Miyamgi, Hinganabagi Kudol Ama Oriva Asigi Damak NPO na, Tongan Organization Kayag Kusam Naduna Festival Asi, Sahigi Pangtuna Lakibani. Festival asida tongan ba tribe singi nat ke sanabi amadi jagoi isai nat ke masana kaya utpana mapung oiba tharam oiki tongan ba kunje ba koi epeki mang hoya ase lo begini Chief Minister N Birena Lamdam Masida Santi Lagana ba local iba thabak tharam khudimak Manipur miyam amadi government asina taram no okni Santi ki damak thiri ba lambida kaidongoi da apan ba piroi pena daba nungaina da khudimak wari sanaduna loisinaraga aikoi punna amatu oina laigedabani miyoi bana leriba makai isu khudimak laigani isu sing asinna haurak leba mahiru sing laik lasu tamba amadi sakot tharangi thabak singdadi apan ba oheloidabani government asina miyam gi award apa khudongsa daba sing tana naba pung kunga mari Thong Hangduna Lady, Arapa Singi Kunja Singna Infada Lapa Ngamdrabasu, Marilenaba DC, SDO, Amadi Poliski, OC Singda Waka Pio, Miyam Waka Singadu Chief Minister Secretariat Yang Singani. Senapati District Sakot Tarangi Matanga Paladuna, Mayang Kangi, Lupa Crore, Samakunganipan Sangna, Triple IT, Sanabagidamak Lupa Crore, Tragamanga Shanpam Lakle, Masina, Talent Leraba Aiki Nahas in the Kudong Saba Piragani. Super 5 League Boxing dalam damasi ke mingsat pura keraba Kario Izaki damak government na angam mating pangani mahaki tunggi sana bagi lamda mating onena ba Manipur Police Department SI gi pam si minister offer tauki Barak Spring Festival asi Senapati miyam na ayab pidabadi matang sahidagi state ke thakta Siroi Lili Festival gumna pangtho na ba khona gani handa pangtho na festival asigi mating onena ba lupa lak yangkai gi mating su si minister na lauthoki any issues Nagasi issue ne under the dictionary that koi awam ko kami le gaje angam bersu ya jan we support it but we should live together koi himne ne rata hai koi sile jab hum ise ma or karam mano pamoi na karam mano degi kanana khandan na karam mano kanadun khando ko nambe ngani bai sigar sila hum ise ji mai tari na karano ado to ma no kanano maram na kanano khando ko nambe loan maupun rekan oh dah everyone similar things wahai yang jangan dilakukan dari koi jadi mai koi oh ini kau buat mau kau mai sedai dari koi mereka differences lain musik please issue like ini head boleh banyak till the human exists there will be problems atau di problem itu dong kan dengan dong dari tadi Anang kamay right kamuni. Mayung paning nasun mayung paning bagi yung paning bagi pati lagi di bagi.
इसोर ना बिरो कमाया तो फिर नंबर लगे हमें इशू कोई सब तोड़ का बड़ी सारा उन्होंने सच्चे अमरों में कोई मैं आपने नहीं से देशा भी मैं आपसे इशू अंगांग में लाइव कम सुनो फुटबॉल साना सुनो क्रिकेट साना सुनो लाइफ विषय पे human life is very short yang tian beri ko nasi sedang ni bagi saya boleh dari ko pada kita no one can see what we need is the trust and love masih lagi yang boleh kami aduna senapati ki weba district ki koi khara ai koi ki si anda ki government say we cannot with the mission, with the challenge. Karma mission no, karma challenge no. Kena boleh biar we have punya market. Hill namri land or rural land and bar. Madu di kena boleh itu apa? Anu tribal or general or Hindu or Muslim. Madu di difference itu apa? Human value dah. Minoi baik ni, anu di minusi. Minu itu hari ini waktu lalu minu itu hari ini saja kita approach apa? Kalau dibela yang kuning tak pakon kuning apa? Infrastruktur mengenai foto senapati itu mengenai dari senapati itu mengenai foto ukur itu mengenai ini ukur itu mengenai foto tamen mengenai ini haiba. Aduh mengenai waktu lalu itu lah. Deputy Chief Minister Yumnam Jayakumar Aikoi Masal ki marakta pau phauduk naduna thamoi ki oiba mari sagatpa ngamlabadi singtam puna sakhot minaba ngamgani asuguma festival asin apun mi ki saktam sagatpa sauna mating oiba ngamgani haike. And today what I see is that it's totally changed, a growing and a very progressive township has come up at Senapati. The only thing that has remained unchanged are the surrounding hills and the greeneries. I'm happy to be amongst you, and I'm also happy that we are having such festivals at Okru, Siroi, here, Barak, and others also. I think there will be where we can all meet, share our views, our ideas, and also. This is an occasion where we can see the folk dances and the listen to the folklores, where there will be better understanding, proper understanding, which will bring about the so-called emotional integrations among all the peoples of Manipur. Lapudagi fiber putonaba center among us the industry minister T.S. Biswajana Lampeda leba CSIR branch laboratory da hangdokre. Loinana awang numpuk India gi fabric amasung ethnic design gi numit mangani sathagadaba training program amasu hawdokhi. Tharam aduda consumer affairs ke minister Kalam Shyam CSIR Zorat ki director D Ramaya CSIR Imphal ki principal Ais Birikumar Sarup Yaki. Minister Biswajana PMEGP mudra gi loan matik saba mida fangalam dabagi sanabi adu entrepreneur ama oina bagi matik saba miyoina loan tanabada fangdrabadi government ta khangan biyo thabak fangdabagi awab asi hantana ba aikoi isada thabak tawnimagi itil hana lehanna ba khona si aikoi na putholiba polam sing hena magul lehanduna mapal lamda thadoklaba matamna sel thungi phibam phagat hanma ngamgani sonugi factory nauna hingal halagani medicinal plants sing mai pana puthona ba khona lagani Paper industries su hauna ba thawlang leire cold storage thamduna mahi maro mana ma singi polam sing matam kuina liduna thamna ba khona lagani aikoi khudima thabak hauraga leithopagi mahuta mai pana pakatuna madugi nungai ba famuna na ba khona rasi haike Laiba akan tuan-tuan pun dah punya siap-siap bertawir kali madudi punya lemon berkena punya kasaya tu tiba ada di orange berkena punya kemudian punya tamil berkena ada yang punya pineapple siap-siap atau siap-siap punya android ada yang punya passion fruit kama atau siap-siap punya susah juga ada yang punya sini festival terus sini posi atau party susah atau party aku di sana jaga Malaysia mana share orang tu sini festival terus aku itu kamu mau bela di satu tempat lagi aku ini aku store stage lagi aku human brain lagi lele exploration lagi aku itu resources berapa lagi mining lagi pun maksud aku di mineral resource berapa itu explore tadi berapa lagi anda ada kamu lagi jangan kali untuk sih dari orang makan kami harus nampak kali ang perjalanan anak
petroleum exploration का मुझे और में लोचन कर ये ना उखुर तो सही होगा कोई limestone जी नहीं है another 60-70 years limestone deposit नहीं उखुर तो 30 years limestone deposit नहीं अच्छी एक मशीन होता mining की experience में सही होगा ऐसे industry और manufacturing unit उनका setup करना होगा Consumer Affairs के Minister Karam Syamna Senga Thabak Toribo Sima Puning Thogot Pibaga Luena Hena Kanagada Lambi the Lamzing Bigata Bani. Mipal Tamaga Hainabi Tadok to Isai Sagi Taudan Kanga Tabak Tobaga Hainabi Lacy High Key. Relation सरकार से भी करते हैं अदुन उसी की देखिए महापुर सिंहसु हम न्यू मोटिवेशन ना प्रजा संख्या का मायके के अंतिम के नखनबा का बुनियाद पुनः पुनर्वा तो प्रजा अंशु बतना मधुर कॉर्पोरेशन भी करता है लाख है Lam Koiba Singi Puning Sing Sin Yaba Mapamayam Amalebasu, Mahosa Ladamina Tambira Makal Kaitaliba Asikal Haudrabadi, Kana from Railway Highness, Forest Minister T.I. Syam Kumar Fongdokre. Environment Directorate in Sinduna Palace Gata Labor Manipur State Film Development Society Auditorium the Pangto Kiba, Biological Diversity, Malam Minimitaram Haudopada Minister Wafamasi Fongdokibani. Biological Diversity and Sustainable Tourism Habitim the Pangto Kiba Taram Aduda Additional State Secretary Sambhu Singh. Environment के Director M. Homesos Saruk Yaki, Manipur University के Professor W. Biswanath na sahi asigi tema sigi matang resource person oina wangangki, Additional Chief Secretary Sambhuna, sahi kagi mamang da status da water body marang kaina lerami adubo hauzikti noma gi mangsi lakle. Lamda masigi fajaraba mahausa ke khala siningti na ngak selhaudrabadi tungda akai basawang lakpa yai haiki. Minister T.S. Syam Kumar na taibang sema mapuna miyoi ba khoi ki dama pibidam liba ching pa turel sa use sing tamatamna Mangsilak de Basi Afaba Kudam Nate, Masika Laudrabadi Muyabana Hingmada Kudong Tirapa Yai Haiki. Janabi Amagum Sa Using Hek Ubaga Hapikatong Asi Tadolasi, Ayakana Bakaki Kalaga Sa Using Amadi Uwa Mangan Matolasi Haiki. So, we take the movie, we see you had we see you put up. I think Samana, it's one of the people, 9 years, Panakaina, we pyramid. She had the way, Lopaco Bible was there. Tadi water body kalau usia si pada kan bayar bank yang bayar kan leh, masih lang taksi lagi masih half orang kan leh. Jadi cara ni nak pergi koksi dah, pergi Manipur jati sini koksi dah, ayi siapa masih koksi, masih akan fast just remove this thought. Jadi apa bukan nak pergi pun semua kan leh. Ngasi Guru Puja Numika Mari Lenana, Manipur ke Governor Dr. Nazma Heptullah na Clean and Green Plantation Campaign Rasbaban da Hautokre. Rasbaban ki staff sing yaw na Baban na Sigi Park ki akoi bada usara Sani Gatara Thaki. Governor Nazma Heptullah na aikoi na Uthaduna Mahausa Imagi Laman Singadabani, Rasbaban ki Park Osi Angang Sing Park on Tok na ba Thaurang Tori, Mafam Masida Angang Sing Laktuna Maning Tamna Sanazabi Kudong Saba Pinanda Bani Haidi. Tamilong District ta Fangliba Tanglaba Makal Usek Amadisa Manama Singh Panbi Singh District Asigi Miyamna aware Oidabadigi Mutkiba Yabigi Akiba Lade Miyu Kiana Ngasi Tanglaba Sa Use Singh Faduna Chinsak Oiri Masi Makata na Adumak Satarabadi Tanglaba Usekaya Mutlagani Haina wildlife activist Daniel Marcus Pame Amasung Mahakiloina Bit Galina Panme Nungang Mafongdokre Haukiba Sahi Amram Degi Hauna Daniel Amasumaha Kiloina V Galina Sa Usek Singh Kandigi Tabak Lokalagli Lamnaki Sa Usekaya Kaitilla Yonaba Nashisu Pukalagli Kaitilla Yonaba Pukalapa Singh Makoin and Ladaga Sa Usek Singh Kandigi Tabak Asi Satabani Kalakpa Sa Usek Singh in Falga Judas Chinaba Amasung Kara Amana Umang the Tadu E Sa Usek Singh Kananaba Daniel Gi Imungna Lokalaba Kongtang Asi Miui Kayanadi Saviba Yauri Ladaba Miyabi Hinganabgi Lambi Ama Oina Sa Usek Hapani Masi Taudrabadi Karisaga ni Haina Kunza Singna Fongdo I Hari Tamilongi Hosik Orek Deba Piba Masida Daniel Nunang Mafongdo Laduna Mausagi Kalasi Ngakna Tamhaudrabadi Ecosystem the Sound Akaiva Pilaktuna Tawai Pan Makaya Musilak Lagani Hira Masida Miyang Sanguna Miyam Puna Wakal Taminaba Matam Oire Hayri. Some of the animals that we rescue are actually on the endangered list, and the message I would like to give out to everybody is respect nature.
on the event of the upcoming World Environment Day, which is on the 5th of June. We need to respect nature, we need to save, we need to protect our animals and forests for the future generation. More Ward number 4 Prem Nagar Leka the Sakang the Basing Nupi Ama Masagi Mayumakta Nomaina Captain Halamle Lake Trabi Nupi Adudi A Santi Devi Kawi Sahi Nifugataret Mapureba Ibo Bikawi Taudoasi Ngasi Nungtilpung Mari Kare Helak Pada Tokibani Lake Trabi Santi Asi More the Port Tano Tanjan Tabak Toguna Leba Miwin Hari Kanana Kari Damak Santi Bonomina Kaplam Libano Hiva Sapsaba Kamungamdi Taudoasi Matang the police netizen Bahokre Amaromda Taudoasi Matang the old community give me from Ama MCM office da Pangchokre me from Maduda Tenopoliki DC Ragumani SP Somorzit additional SP movie Amadi ADC More Gozian Rosa Sarup Yaki Mihal Adu Yani the found to Moria da Kundariba Tongan community Singna Warep Maduna Ngasi Nimidang Pungnipan the Hayang Nimidang Pungnipan Pawa More Town Amadi Infal More Lambi Ban Kokre Mihal Paputotiba Pawa Asiba Haksang Laure Haiki District Hospital Pawal ki matam khara lep lorabo operation theater ngasidagi amukana mathau toba haukre ngasi health director Dr. K Lokendro additional director Ais Ranjit P Sam Sundar amasung operation theater ki insas Dr. Ais Subasandagi akpun matim amana mayoi ani operation tawgan operation theater asigi mathau toba haukibani District Hospital asida lisingani tara humdoi ki August kungani pandagi operation tabe kudong saba pikibani Theater asida tha amada miyoi samarok operation tawduna lakibani adabasai asigi me amadagi operation tawbuda tangai fadana sangba dragger machine yakidabadagi numit kunni rom operation ki thabak sing leptuna lakibani machine asisi naduna ngasidagi operation haukibani additional director Ais Ranjina dragger machine asigi yarudaba part adu manipuda fangdaba amadi mapandagi lairuraba matungda engineer yaudana hekta pang khatpa yadabana matam khara sangkibani haiki E-Court project ki makada Hayang High Court of Manipur ki case information system launch tawgani Supreme Court ki E-Committee ki Judge Insasu Oriba Justice Madan B Lukarna system ase launch tawgani Taramasi ki mangwana ngasi High Court Manipur Senior E-Court project ki matang the Justice Madan B Lukarga Judicial Officer Singh High Court ki staff amadi District Court ki Judge Singha interaction program ama High Court ki auditorium da pangchokre Hayang launch tawgani case Information system masina case kudimaki order na singba malile na information sing mafam amadigi mafam amada internet ki kutang da khangmuya bikidong saba sing fangan gani haina High Court Manipur Justice and Court sona phongdokle The orders of the High Court passed on day-to-day basis will be uploaded and it will be linked to the National Judicial Data Grid. National Judicial Data Grid has been created at the instance of the E-Committee by which all the high courts of the country and all the courts, subordinate courts will be linked, and anybody who wishes to have any information about the pending case, status of the case, can go directly to the NJDG grid rather than going to separate websites, portals of the separate states or the high courts. Thaupal district ki Yaripo Khoirom PIC gi Dr. Mari Pulap transfer tawkibadagi miyam gi ana layeng gi lamda kudongsa da mayok na rehari hauzik faba Dr. Mahut amata tharak laitri mari lenavu authority na atuba matam na award pa Dr. Singh thabirak na mapuning sing silakre pau gi marakhan atan break ama laminasi Irudio Coaching Institute, Pisampa to Tomlekai behind Bhagyo Hotel. Admission opens for Class 11 Science. Class commences on June 8, 2017. Class timing for 45 to 7:30 p.m. For details, please contact Office of the Irudio Coaching Institute, Pisampa to Tomlekai behind Bhagyo Hotel. Contact number 8131025634. Jolip 100% natural syrup. Amasung capsule. You thakpadagi oirakpa awaba chaitheng hakjangi liver soglakpadagi kuchu sengakhtaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairabo upaidi Jolip syrup amasung capsule Delicious cookies from Likla Bakery.
adum karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda tuina chaba liver da akaiba laklaba natraga liver gi mapangan chontharak patarabashu karishu waningai leitre live staff shira fijin biu adungi awaba punama kokna bigi pambaini diabetic na naraba anaba shimnashu sizin na bayaraba live staff capsule shu phangbigani live staff syrup amadi live staff capsule naragai laing babudi narjingai da saksal hobana hena fai break tungda makataba pau pizari Erilbung police na Khongman zone 4 dege Benjit ko sahi kuntra ka mayum surba miyoi ama police station na phu saibada mapan thokpa amadi khong hamba yadaba dege Zerims hospital like nakre solaba Benjit na phongdurak pada mayum dangala numidang halak pada Maruti 800 car ama mayum maya da khamlam badegi mahak ke gari 1000 ba yadaduna car adu intholaga mahak mayum da halakhi makoi ge sagai punba yum amagi nupi ahum laklaga makoi da lakpa mi ge gari ge misel thugailami haina Benjit malal sibgadwana Erilbung police kambu laklaga mahakpu Erilbung police station da orpanebe ki thabak sathaki haiki Infal West District Police ki SP Heroes ke miya makada mayai ka bachin sak amadi aina yadaba polam sing yon ba amadi sabe ke mayok ta sangsil pa drive ke saruk amoy na ngasi sorang na ayuk ke pung 3 mukta ba aduwai the additional SP law and order Priyadarshini Laishram amadi narcotics cell Infal West ki OC Ranjit ki apun makhupu amana Infal Jiri lambida aina yadaba yungang amadi biar purak le haiba akak naba pau ama phangmadagi ngasi ayuk sagol bangi jaga amada yam singaningai oiba mongda lakpa tata AS01CC 8116 ta biscuit cartoon marakta yungang singadu haplaga purak padigi sector bada fabani hari yungang singadu Assam gi Nomai digi hablakpani biscuit sing aduna Assam gi Boragaw digi hablakpani hari gari atu ke driver na Sora Maya lekai digi MD Ayuf Ali Kawe police na tuan ba biar amadi yungang punna case sama kontrak manga fagar pigi manungda biar case marifuga mari tuan makal gi yungang case marifuga tariat ni fagar laba yungang singadu ngasi lampeda lebe excise officer hanu bi matung ina tugai jona mangan kre additional SP law and order Priyadarshini na phongdor pada yungang singadu gi mapu irom itobi apok palai kidraba Mojuhar Kwagathi Laishram lekai digi ni hari makata na mayai ka chinchak pusilakpa amadi yon bagi mayok ta lep palaitana fagat pegi thabak sathaki gani haina phongdokhi Kundapam kendagi December thadagi mas tha fabada yengada seng prepak prona lokibadagi miyam da yendabani haina masana masabu contractor ni haizaba miyoi amana hairam le haina Kundapam awang lekai digi kaisam netroji ka miyoi amana ngasi Manipur Press Club ta pangthoba pamusing unabada phongdokre Natrajina makatana haikibada Kundrakpam amasung haraurok tangkham gram panchayat ke manungda leiba National Food Security Act ke card holder yankai ke siang phangdabagi Imphal East ke Consumer Affairs Food and Public Distribution Office ta wakat pada mafam adu leram lebo official singa senge contractor kauge wali sanau haina khangal lakhi haiki senge contractor ni haiba myoi ama mafam adu laga prepak prona makoi ke seng lo kre haina khangal lakhi karigma party asina ta singa seng lo wi lo de haibadu miyam da khangal o haiki National Food Security Act ke makada lilong kendra gi oina mamang sahi ke July tha khaktamak seng piraga to khre haina National Food Security Development Committee gi member MD Isala Udin na ngasi Manipur Press Club ta pangthokpa pawgi mifam amada phangdokre National Food Security Act ki makada seng pibada KG masing suna pi de haina ngasi andro kendra gi manung sanma yari pok sangam tabi ward number 3 da irang thokre seng KG masing sudri Pawba seng loroi haina nupi sing na phongdolakte mari leina ba authority na atuba matam na miyeng sangbiyu hairi Kasamtong kendagi PDS ke seng pithok piyo haina yumzaw railembi maira paibi hodam lera ke secretary Lasam Mangitana ngasi hodam lera community hall da pangthokpa pamu singa unabada phongdokre Namit Homnistum Satagada ba Maite Inat ki Ari Bawari Libagi Tharam ngasi nupi Waivers Welfare Association Sindana Tera Lukram Rector Level Association Sigi Sangya na pangthokre Tharamatu da Ningthau Laisema Sana Sauba ISTB Network ki General Secretary KS Kokendro Sahitya Academy Award Salastan Tiam na Maru Bamio Singh Ona Sarup Yaki Kanglai Pibaral Irilbung Laisema Sana Saubana Haikibada Nupi Lup Amana Asigumba Ariba Wari Libagi Tharam Ama Pangthokpa Asi Afaba Khongthangni Furup amagi masak khange harabadi hauki bawari sing nainaba sangi haiki Nusir hanbada khanbada sodharmaki asogo mate baba irgani yana tumana lauche adur masi khana kadi hauti harus kadi me ba koista hau bagi kuma masak adu bagi masak adu khana kadi adur tum seba seba matata bagi labi itu kurkai adur hau baba
hongche lukri ko riba amasu punta la kana ba si ahul se kata wa ya khana wa ya to ko ra Thauram adu saruk yakiba salasan thiamna aikoi ki lol asibo hena sapot hanaba honaba mathautai haiki ISTB network ki general secretary KS Khogendrona haukraba wari sing liduna matam amiga sana lonchat kaya gi matang nainaba haibusi yamatangai fade ISTB network nasu maite gi ariba wari libagi thauram hapsin naba honagani haiki mete ina ki haragedi mi khara kate ko man basi akoi mete basically mete vidari mete vidar ne inshallah amte ye Amerika Amerika angka semua aku ni untuk lagi apa mete aduna mete lagi masih mengenai se ai strong independent ai yang senator de aduna ai dilapana ai yoga maka sumba generation gap sumba generation de ye boga koi matang kali naina masih berkata masih adun maka tadi terus Wangsing Municipal Council gi Congress Councillor Manga BJP da York pada harau tayam na okre Councillor Singh opge thoram aju da party ge president KSIS Babananda Education Minister TS Radhasam down office bearer ke asu saruk yaki party ge president Babananda na Chief Minister N Birenlu Singh Masakar asibo thajaduna Congress thadokna BJP da leptana sanglak pani haiki Senior Advocate Naurem Kumar Jepo Advocate General Hamanawa Cabinet Mifan Warit Laukibabo KS and Chief Minister N Biremu thagat pafong dokre ngasi KS ge President Laxman na KS ge office da pangtho performance sing unabada Advocate General Amadi Judicial Officer sing lobada yellow sing sakthung mitop ta pithok pa yaroi High Court ke grade 1 ge post law unabagi notification adu da yellow sing hak kanjanabagi interest ngak tana pangtho kiba parikha adu nan Manipuri singna masing yam kibana sarkar asuna Manipuri service rule semdokadabani haina thamkrabani haike pa lebelenga asina yellow sing hat kan mangam jaga to ngak mangam jaga to adumba provision sing hapsilakanda akoi law department da natana department khuding ma ki thabul lobi matamda aduma yellow mi kan mangam ga to ba yellow mi sing right kan mangam ga to adum provision sing hapsin biu loinana akoi asoiba job recruitment notification asigi makhada apply to bikiba natraga examination phambikiba nan Manipuri isinau sing haibadi yellow mi nataba candidate sing nasu miyam gi apamba asi kai khunabira kanda athumatamda phangpham handokkatabani loinana masana masabu akoi mairan bi ama gi saktam madu lobi dana basu kese gi makai degi aroi boina mari lena basing gi mafamda nisingjare apun ba irai pa ki mahairoi sinpang lup ki mangarak suba mapo kumon thalup asigi mai loisang kwagatil girls high school pang chokrai thoram adu da cultural activist dingthauza lancha sirka gi convener somarendro MU के Assistant Professor KSIS Ranjan, Human Right Law Network के Assistant Director, AMS के President Rajan Yumnam Namaru Oiba, Mio Singwan Saru Yaki. Ningthoja Lansana knowledge amadi skill ani asipuna satminarba matungda afaba mahire puthokpa ngamgani haike. Manipur Legal Services Authority की makada Life Care Foundation Thawal Kiam, Linthoingambi Self Help Group, Nupi Lamjing Self Help Group, Panchobi Self Help Group, Silhaibi Self Help Group, Imonu Self Help Group, Lamjing Mara Self Help Group na punna sindra nomagi oiba legal awareness ki program ama kiam amang leka community hall da pangthokre Nupi Samarom saruk yakiba awareness program aduda advocate Muhammad Zakir Hussain amasung advocate KS Indranina Nupi angang da miot manager thariba legal aid clinic PDS ki item phangdabagi matang yauna wafung kya thamki Not a Osila Labor Ras Medicity da Denims की blood bank का कुछ मधुना blood donation के मांगा सी पांचों करे थोरम अदुदा hospital से के managing director एस राजेना hospital से के corporate social responsibility scheme की मखा सत्रक ले बथबक थोरम से मनुंग सना के मसी पांचों पुने hospital से के staff सिंह ना पीड़े ब ESC तंगाई फदबा अनाबा सिंह की दमक थमगनी हाई के मसागे बा authorized बा blood bank अमर लेटर का सु जेनिम्स के लिए बा अमर कोई की रिम्स के लिए बा blood bank जिंजना याम अथु मतम दा सर्विस में पीबल ना ई फंगन बनिना प्राइवेट हॉस्पिटल सिंह द जुत होइदोना ब्लड लेती है बगी मी पाइबा वानिना पुट लेते बगी अकोई वखन नमा फावलिसे मसमक तोइदो हंदोना रिम्स के अमदे जेनिम्स के स्टाफ सिंह की तोइदो हंदो सर्विस अमने हाइजनी
Kombi Kendra Amati Sunu Kendra Ani ki tainafam oliba Manipur Turel Mataka Saba Wangu Sandang Kongi Litan Thong Matam Kaya ki Mamang dagi Samjin Bida Badigi Miyam na Lanthok Lansin da Kudong Tiningai Ore Litan Thong Asida Thariba Upak Sing Matam ki Matuk na Yarakta Bana Thong Asige Maya da Sauna Ahoba Mayam Ama Yaure Upak ki Makada Fariba Yo Singsu Ayama Tatle Thong Asige Piyam Sadra Basutangai Fadana Mahiri Amati Miyam na Landu na Sizinari Hauzik Ediba Piba Masida Samjin Drabadi Kudong Tiba Thokpa Yabaki Sang Wangre Marilena authority na kudong tiba thok tingai da thong asi atuba matam senjin binaba kunja amana puning sing silakle siguma fium da thong asi sum leiraga di school gi thibam haibadi chhatra sing gi kudong cha bsu dum chathok chasin da manga ani masimatang department na sinjina bagi dama praja gi makai da gi aina apin tawjari Sagnaraba Lilaroi Kairao Rajan Hausi Hingliba Punsi Mahingi Matang IS TV News na Sandokiba Pau Adugi Matung the Ahanbo and Ngasi Theatre Gilamda Sagnaraba Padmasari Haisnam Sabitrina Lupali Singh Tara Kairao Rajanda Kusina Kray Kapkan Ima sa Pukning Nagrakani Imana Aran Bani IT Nagrapali Amukarna attend the break ama Laminakisi Quick zone di Tatis College di Mamal suma pun puning chamane yo suma ngaro pista salabrina adu suma takta superlink footing offer me amon pili sidi tas electric drum no sin bagum na yoti sin ya dudi sanagi mo yang na sin ba yan Bhai Gurudas Group of Institutions Sangarur Punjab na students khudimaki ki imagination ki path discover tawbagi mathakta knowledge ki importance matik chana piri ba mafam ni education piba khatang natna hayengi yumbiro putokwa institute ni Beneath 100 meters from the earth's surface, naturally filtered through saline stones, pure, clean and healthy water. Amukahna Makataba Pausing Pizari Kangaboki Award Apasing Atuba Matamda Lengan Miyang Sangbi Yohaina Kangbo Village Development Apex Committee na Pamusing Unabada Fongdokre Committee ke President TIS Dilip na Kangaboki Manung da Ladiba District Hospital Thawal Yauna Tongan Sarkar ke Losang Singda Asweba Kaya Lere Atuba Matam Sarkar na Yang Sinbi Haiki Amaramda Apex Committee Osiki Tawpurna ba Executive Committee ke member Mapan Khankre TS Dilip Kumar Bu President Amadi TS Nabakumar Bu General Secretary Oina Khankre Imphal Dimapur Lambi National Highway number 2 gi Phataba Mafam Sing Samjin ba Haure Lambi da Kom Kayamarum Laibadege Chatok Sasinda Sauna Kudongsa da Lakibani Anoba government na Lambi da Port Hall Sing Samjin Magi Thabak Satharakli ba Asida Kuki NP Kangpokpina Government Pu Tobim Lakhangbo Uli Adubo Modbung degi Kangpokpi Fabagi Manung da Thabak Suriba Asidi Peningai Oije Koki NP Kangpopi ki Mihu Singh Lambi Semjileba Asi Yang Sinkre General Secretary Lanmilum Singh Sitna Lambi Semada Sinari ba Nung Asi Lola Taklabasu Kapurok Panamaram Odina Masida Kolas Hajinmada Kuina Satloi Lambi Semliba Asi Makata na Yang Sinbaga Lunena Quality Control Taudrabit Thabak Suriba Asi Levan Gani Mari Lenabu Authority na Thabak Asi Ningtina Suwanaba Puning Singh Silakle Quality Yaudaba Lambi Sembasi Implementing Agency as well as the concerned minister na Pukning chang na yeng singraga quality lay na nabagi implementing agency da concerned minister na phajana order pirega thabak si suhan ma pame natragadi quality lay tragadi ekhoina kukin pi na implementing agency na thabak su hujik lambi sembasi khudakta limhan gani haina kukin pi tarap tagi khangan jabani Jiribam District ki Babupara MCS2 officer amagi matakta CGM Imphal West ki Kona Leiba case amaga mari renana ngasi putorki bagal wenana Nupi Mayum ge Miyosina Kona Mahapukan kali habi ge wahau de irang thokre case sige mari renana yamlaba Nupi Mayum ge Miyosina Kota Mahapu putorapada ngaiduna lainaki Ngairing adu Nupi singi matakta fajada wahai wata sinrapadi Kota tarang naba adu thorakibane Manipur Police ke Nupi personal sing jauna makok thama police sing lakto irang adu namtharaba matungda puduna satkre
ILP bill gi matang da sangsin kiba khongjang da Sursanpur da laikhidra mioi mapan gi manung da mioi nipan gi aroi ba mathom mangam pangthok na ba Manipur sarkar ga yana khraba matung da ngasi nongam dai pung anirom taba matam da sakhang da basingna makui nipan gi dami coffin nipan mai tharam le lamka da leba district community hall gi mamanga thamba damit coffin sing adu kanana kari gi damak mai tharam libano haiba chap chaba khangma ngamdri Mayai kabat cinsak sijinawa amasung yoliba singi mayokcha miyamgi campaign amangasi Nambol area Maira Paibi apun balup na sinduna Irengban awang Sanjen Pokpi community hall da pangthokre tholam adu Nambol gi OCL Kogen Maira Paibi apun balup ke President TI Sawi Devi yauna atai thau puba pubi kya sarup yakhi angang warakpa matamda mama oiba singi sarba thaudang lei haina OC Kogen na phongdoki President Sawi Devi na afaba samas ama purana ba mayai kabat nisagi mayokta sangchiliba khongjangda miyama sagur piu haiki 아마싱 지자이싱싱 동기 무리를 가다버싱시나 망루가 다야 하더나 앞에 같이 정찬저가 김비 Hausi makata na ngasi gi sana bagi Paulo bisi ngasi gi sana bagi pauda Imphal District Football Association gi makada Labour Club singi transfer da ngasi sanroi talaga mapan amadi Imphal West ki na ngasi sanroi talaga mapan transfer tawkre District Youth Affairs and Sports Officer gi miya makada saliba sahi asigi jungi ahan masayol da sahi talaga mari amantara trade makagi nupi masa singi district level Subrato Mukherjee football tournament pangtholagani saruk ya biningba singna akuba marol District Youth Affairs and Sports Officer thawade khanglaba yagani hairi District Youth Affairs and Sports Kampopina Susinula Sahitala Mari Amatra Trade Makagi Nupa Masama Nupi Masagi District level Subrato Mukherjee football tournament Lagriba Jun Nipan Deki trying to Fawa Pangtolagani Saru Yaning was in Akupa Marol District Youth Affairs and Sports Officer Kampopidi Kanglaba Yagani Hari All Manipur Rocket Ball Association Sinduna Nupa Masama Nupi Masagi State level trial come selection during tang kunga mangagi ayupung nipan taba matam da Kumal Lampak Sports Complex da pangtolagani Sarup yaning ba sanula sing association asudagi akupa marol khanglaba yagani hairi makata na sanabagi pau boyaning thozam dagi pangbigani Manipur ki masak nair tim ama oiriba Neroka Football Club Manipurna Lone Star Kashmir Football Club maiti bapiduna Saturday second division league final round da point kulumdoi phangduna amuksu mangin thabadagi I League first division ki qualify oiragani All India Football Federation sinduna mamang thagi tang teretagi team taruk Neroka Football Club Manipur Southern Samiti Kolkata Lone Star Kashmir Football Club Kenkre Sports Mumbai Pete Hyderabad AFC amadi Delhi United AFC na saruk yaduna home and away basis Saturday League asigi ngasi Lone Star Kashmir Football Club ki home match oina Srinagar gi TRC tab ground da sanakiba match da Neroka Football Club Manipur na Lone Star Kashmir Football Club goal mari amada maithiba pikibani match asida mai pakiba Neroka Football Club Manipur gi goal singadu Nigerian sanaroi Felix Odili City na match ki kontrani tusuba niputaruk suba madi yangkai manga suba minita goal ahum sanki atopa goal aduna Singam Subasna match ki humpuma toi suba minita sanki match asida maithikiba Lone Star Kashmir Football Club ki amatanga reba goal adu Waris Amin na match ki humputara 3 suba minita sanki match asida Neroka Football Club Manipur gi sanaroi MD Ali da match conduct tokiba referee na unsporting behavior gi damak yellow card utki Neroka Football Club Manipur gi aroiba home match oina tha sigi tang kunifal gi nungthilpung anima khaita bada Kumal Lampak main stadium da Southern Samiti Kolkata ga sanaragani Tim Kutimang na match mapan sanaba loikibada Neroka Football Club Manipur na point kulumdoi Southern Samiti Kolkata na point taramapal Delhi United FC na point taranitoi Pete Hyderabad AFC na point mapal Lone Star Kashmir Football Club na point tarugamadi Kenkre Football Club Mumbai na point manga phangtuna sedi Loktak Power Station sponsor Tauraka Amofa Moirang na Sinduna Moirang Multi Purpose Higher Secondary School ground sa Tariba Tara Suba Loktak Trophy ki ngasi sanakiba ahanba mesta KPFC Moirang na part 2 Moirang bu goal ama sinoda maiti ba pikre KPFC Moirang gi mai pakgi goal adu Ais Ramesh na Mers ki tara 3 suba minita sanki Mers sida KPFC Moirang gi Zelko namadi part 2 Moirang gi sanaroi Ben Johnson namadi mochada Mers conduct tokiba referee na unsporting behavior gi namag yellow card utki Tournament asiki
की अनिसुबा मैच की सानखिबदा TYDA टोबुलना यादा कांगसोइबी मपालबु गोल अनि सिनोदा माइखिबा पिखे मैच असिदा माइ पाखिबा TYDA टोबुलगी गोल सिंगदु बोबो पामय अमदी मोटिलाना मैच की यांखै सुबा अमदी यांखै मापल सुबा मिनिट संखे मैच असिदासु TYDA टोबुलगी सानरोइ तोमदा मैच कंडक्ट तोखिबा रेफरीना अनस्पोर्टिंग बिहेवियर गिदमक येलो कार्ड उठखे सटरिबा टूर्नामेंट असिगी हयेंग थिलपुंग 12 मखाइ ताबदा मोइरांग पाटु अमदी अमोफा एकाडेमीगा सानगनी अनिसुबा मैच नुंथिलपुंग 3 ताबदा अमोफा मोइरांग अमदी TYDA टोबुलगा सानरगनी STT Team A Sector Amadi CSYUC Salo Taraniti Suba Telo Society Trophy gi semi-final Sankre Telo Joint Cooperative Farming Society Limited Trophy Amadi Lamlai Kendra Village Wise Men's Open 7-a-side Football Tournament Committee ne Sinduna Mamang Thagi Tang Kuntratagi Eastern United Sporting Club Telo Playground da Team Kunna Group Mari Thongna Khaidukna Chathariba Taraniti Suba Telo Society Trophy gi ngasi sanakhiba ahum suba quarter final match da STT Team A Sector na Bolero Sector bu goal ama sinoda maiti bu biduna semi final sankhibani STT Team A Sector gi mai pakhibagi goal adu thoina match ki tarom chiba minita sankhi match sita STT Team A Sector gi sanaroi bizenda match conduct tokiba referee na unsporting behavior gi damak yellow card utkhi sathariba tournament asigi mari suba roiba quarter final match ki sanakibada CSYUC Salongna YMC Hararobu penalty da goal manga mari da maiti bu biduna semi final sankhe team manimangna apiba matamda goal amamam chanaduna draw sapagi kicks from penalty mangna decide tobuda CSYUC Salongna YMC Hararobu maiti ba pikibani match sita mai pakiba CYUC Salogi apiba matamda sankhiba goal adu sanjitna match ki kuntra suba minita sankhi YMC Hararogi goal aduna ituambana match ki nifumanga suba minita sankhibani kicks from penalty markta sankhiba CSYUC Salogi goal singadu sanjit manisana santa amadi maingona sankhi YMC Hararogi goal singaduna my heads Narendra amadi Pupa Chandrana sankhi match asitasu CSYUC Salogi sanaroi Krishnada match conduct tokiba referee na unsporting behavior gidamak yellow card utkhi sathariba tournament asigi semi final sing hayeng sanaragani Thagasari boyai makata nanga sige ainga sage pau amuk phangbigani Ngasigi waikiba inga sagi pauda ICAR lampil patigi pirpa paugi matungina ngasigi khwaidagi sakiba Celsius degree kuntra dasmik mari khwaidagi ingba Celsius degree kunmatoi dasmik suino Nuksita yawa ising manilgi sang ayukta sada mariputaret nungtilda sada yangkay mapal oiki ngasigi nung suki bagi sang suino dasmik mari millimeter ni maru ebe pau amukana Barak Spring Festival se Minister N Birena Senapati da haudokre Senapati District Sakot Hanaba Lupa Cross Sani Anigi package piragani haina Chief Minister na lautokre Lafudagi fiber puthoknaba center mangase Industry Minister TS Biswasina Lamfeda leba CSIR branch laboratory da hangdokre amasung lam koiba singi polling sing sinba yaba mafam mayam ama leraba su mahau salayamya thambira makhal kaitharak leba asi kal haudrabadi kana from dairoi haina Forest Minister TS Syam Kumar na phangdokre Ngasigidi ISTV na pizaba pau matang asda loijare miyang tabiri ba puna magpu amukka hana kurum zabagal wenana kana na bayatang logzan